China na America da ipung phung na challenge tawkhre challenge America na su era nawa lo bidi matagum accept tawkhre China gi highway da teng mayam ma katrak thautorkle Taiwan tamna fighter jets ki ama su makhirang lang ngahli ta koi pai pai di wing sungkan sti yaw ti yawzabi American lusung bakya Taiwan da pepa thumlari nati masibu Prithibigi ahumsuba lanjao hainabadu madu tasingna urak zala China Taiwan gi marakta achawa yetnaba umkhatnaba ma leiribasi masik kari marumgina aduga sida kanglam chinba America na leiriba bitsna kari bitno Taiwan si China na losin khragade apunba Prithibigi sigi laingak londa kari ahong balakane Taiwan si Ukraine gumda sataba mathangi leibak oidoribra China na Taiwan pamliba kari marumgina punama sigi paukhum ngasigi video sigi khangminase Kwai ahan madayam tiana khangmina sei China gi asingba puwari Masini China lamda gi achawda oladi Prithibigi sigi khwairi gi chawba ani subaliba oidibane adubu adom hana khanglabra madudi masana masabu asingba China ni haizaba atopa liba amagus leide madudi Taiwan asumna hijaisi masi kari maramgina maram haibu China gi leingak sei moigi sarkar sei ama khaktang leite ani sui chamam na biram yai chamam na bisikok na ba moigi puari da phat ngak tang irupuse puari da hangana chatpada sigi Taiwan hari baithan maza sei khutpuro party ro mayam amana sin control toromba thingna gane 17th century da masi Dutch sing na control torome marakthana Yamsu Sobson Davi, Niamsum Nasisna Bahiragadi, Nunti stable daily profit. Achat Pesanung Tanbiava, investment platform among Matanga, Kaminase. Master professional analyst na Nunti forecast Togane, analyst na Torpa forecast Ilimkai, stable daily profit at Mlakane. How's a quick hard investment platform say, Matokarman Sinagani Habidomu, Kaminase. Ahan with the description link day, platforms ki app Hana download Tobiro. Links the Chambada, Sumaina Torakane. Sidi isagi mobile number, password, mobile number adu da lakpa OTP, adai email men biraga register to biro. Invitation code asdi auto da menjarakane. Aikuina research toge heradi masjid sanga apam amount khangane. Next research method chikalaga pay now da click togane. Wapama mana investment ge chawuna profit ge chawu chang adu lepe. Next aikuina tawdoisna analyst forecast investment ki Telegram group join tobigidavane sungsoi soidna tobigidavane maramdi atom stable daily profit na doisi groups de analyst na tharakpa mogi forecast follow tawragane sell withdraw to 100% safe and secure oinaba sigi platform se matam kuirabi mamang dei bank ke aga samnaduna lagle deposit complete oinaba nungti gi friends in invite tawba yam kanai sumda wasna atom de invitation reward nungti gi lakane Friend on Yamdravada, rupees 200 deposit Toropaga, invitation reward say, manually complete Zagadavane. Nungtigi friends invite Torunkai, friends in Aduna Toropa total transaction gi 30%, Adom the commission income moina, Numit Kuding Lakane. Join Toropa friends in Nungtigi steady income Tanba Hubiarane. Masigi platform se Ahan Basang Badadi, Yam Ludo Mangane, Adubuta Singbadi Yam Live Apone. Telegram group te analyst na forecast torpudu e basta kuina tungin magi watane sillaga thabi irai laibe parikya gum man haibi ai analyst forecast ki pamwina stable income pambasing description dagi download tobio haija kiba Telegram group to join tongna willing so description nei fambi gane adu bu kaubi gano analyst na forecast torpudu tang follow tobio isagi kuchang biruno stable income dan bio sun games Dutch ki matungda China gi ching haribaning thau sagais namu adi Japan namu mathang sillaga control tawduna lakhi Taiwan se 1895 te horaga Prithibigi ani suba lanjao lorakpa phawdi Taiwan se Japan gi makha dale rakhi lanjao se lorakpa 1945 ki mathungdari apunma malayam sigi lengak nujat world order se hongaktuna waklon gi oibalan ideological war amam khawrakhi nakal amada nongsuki prajatantra western democracy thorkhi nakal amadana communist USSR thorkhi Matamsda China da leriba communist forcing lusingba mawsatongi makhada mapangal yam kan khalakhi sumkansda China si Republic of China gi sarkarna lengak libane 1949 da China da civil war ma thorakhi civil war si Chinese Communist Party na ngamkhi masdai China gi ariba sarkar si Taiwan da chen khibane ngasi sodom na
Taiwan की official Twitter account am hekta da changsilagi yengma matamda moigi username gi maningda sumaina ROC tap thengnagane masi tablibai maram se moisi Taiwan ga loina na ROC haidi Republic of China gi so mihut singni phongdoklibane 1928 te 1949 faudi China gi flag asisu masi Taiwan seasonally ba se oiramlibane masini ani thupi China gi wari ani Taiwan na khalli China gi asingba sarkar di Taiwan ne ithat masa si khakta natna mainland China da so moi gi hak leiri Chinese Communist Party na China bu ain kaiba mongda loksin khibani haina makhuina khalle nakal amarum da China natraga Chinese Communist Party na Taiwan bu so China ga amatoina punsina na ba one China policy se masi thabak ton to pamle moina hairi Taiwan si China gi saruk amane maram sina lamani si masi punsina da basu yam yadavane punsina si haibasta wagi wak phajana haibda yadragadi sakti seasonagni haina fau China na phongdo khibla ikre Taiwan si moidadi moigi manungi oiba problem amoina China na lawe adu Taiwan si to khaiba leba amara natraga China gi saruk amara haiba wangsi gi pakhumdi nak amagi da yengaga dok hekta piba yaroi Taiwan si United Nations the yauba leba amanate malem gi sumne lebak tara manga khakna Taiwan bu China na taba to paliba amoina sakhangi harib singa sisu lebak picture ka ngaktane even America na fau Taiwan bu officially to kharib leba amoina khan bleite hoi adu Taiwan di democracy chatpulamne China di natte maram sina mapal thongda democracy bu ngaksin bagi namada America na Taiwan gi dam lepkani moigi michang changani haina laure adubu mapal thong asti mapal thongne moina misang asyam changning urisi manung da kari maram laibagi no haiba su khangmina se China gi senmit lona faribasi masi marui ne hiram mani dagi chalairak pagine number 1 pochai shaba number 2 sariba pochai si masi mapalibak singdamung thadokhiba Sing hairab da China asti malem sigi posa sangni haiba fau yaribane adongi kajin goya da mting bio China da saba pot amadi soidana thingnabi ni khalle China si pochai di fajna savane saba yon bani state super power moi rakribane adubu problem amadi leire China gi map si yengda khangbangame maduri China na yam komna nungaina mapalibak sangda pochai khondokhi gi hairagadi Pacific Mahasagar sangda bayadabagi tangai fadablai adubu mailam bisti Japan Philippines Sumatra Borneo harbi thatsing asna thattuna lei masiboi khoina first island chain haraga khangnai Taiwan gi mefastamu yengbio karigumba China namasta moigi lanmi gi madi laloleti ki base sajin bataragadi Pacific Mahasagar si irai na changba yadori bane moigi aircraft carrier ka si America me anakna thousand ba khinjinba yarak tori bane sumaina ta singna tawragadi American defense tadi yam achauba ahuba mohorak tori bane aduga sigi risk de Americana kedamuida khak lawwa pamoi yam khudong thiningai ne masida sunatana malem goina khwaidagi advance oiba chip sari base masi Taiwan ne mobile phone di horaga jet fighter for the seasonary ba semiconductor si sav su Taiwan na mangjil thari bane malem gi maming leraba tech companies Apple Intel Nvidia hariba companies singna moigi chips ki R&D dawu Taiwan da tori bane maram sina Taiwan mangkragadi America ki tech industry da so machi nong yuslak tori bane sengna harba Taiwan si America da di Ukraine di yam sathina maroi bi heli bane sigum sing si leibana karguma China na Taiwan da khut thap thok lagadi makhoi tumina khak leisloi haina Joe Biden na phungdo khib su leikre tunsin sine talike shune kana sei na ningai ungkhat na ningai talak stai da kanglam chan America na ngarang han da so talike shukina talaks laga aikoi noi gi phongna michang changgani haina lauk thok lam dai ni China Taiwan gi tension si khangwang wang khala khriba masa gi khudong chaba yengnabada hujik kari thorakani haibdudi kanana su tambangam de matam matna khanghalakani video si loifau yengbri longtaw wahang matang hangjage tum hoglak the internet service swai mangam basi kari phobi bage kanada kari haibining bage